ꯃꯁꯥꯃꯛꯀꯤ ꯃꯌꯨꯝꯃꯛꯇꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯅ ꯅꯤꯉꯣꯝꯕꯝ ꯕꯁꯟꯇꯤ ꯆꯍꯤ 84 ꯂꯩꯈꯤꯗ꯭ꯔꯕ ꯑꯙꯤꯀꯥꯔꯤꯃꯌꯨꯝ ꯊꯧꯕ ꯀꯧꯏ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯟꯖꯦꯟꯕꯤ ꯀꯧꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯨꯞꯅꯇꯒꯤ ꯆꯍꯤ 8 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯃꯥ ꯃꯆꯥ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠ ꯕꯕꯂꯨ ꯂꯩꯇꯣꯡꯕꯝ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ꯫ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠ ꯕꯕꯂꯨ ꯂꯩꯇꯣꯡꯕꯝꯕꯨ ꯃꯈꯥ ꯇꯥꯅ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁꯠ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯤꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯕꯂꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯣꯛꯍꯟꯗꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯦꯛꯁꯤꯟꯋꯥ ꯑꯁꯤ ꯍꯥꯏꯔꯝꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠ ꯕꯕꯂꯨ ꯂꯩꯇꯣꯡꯕꯝꯅ ꯑꯦꯗꯚꯣꯀꯦꯠ ꯑꯃꯒ ꯄꯨꯟꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯉꯧꯔꯣꯛꯇ ꯗ꯭ꯔꯣꯟ ꯄꯥꯏꯁꯜꯂꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯍꯩꯔꯣꯛ ꯈꯨꯜꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯏꯉꯧꯔꯣꯛ ꯈꯨꯜꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯗ꯭ꯔꯣꯟ 3 ꯄꯥꯏꯁꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯗ꯭ꯔꯣꯟ 3 ꯑꯗꯨꯅ ꯍꯩꯔꯣꯛ ꯄꯥꯠ 3 ꯍꯩꯅꯧ ꯃꯈꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯃꯤꯅꯤꯠ 15 ꯔꯣꯝ ꯀꯣꯞꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯗ꯭ꯔꯣꯟ ꯊꯥꯒꯠꯂꯛꯄ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯟꯈꯤ꯫ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯗ꯭ꯔꯣꯟꯒꯤ ꯃꯇꯦꯡꯅ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯂꯒ ꯑꯦꯇꯦꯛ ꯇꯧꯔꯛꯅꯕꯒꯤ ꯂꯥꯜꯂꯣꯡ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯈꯨꯟꯖꯥꯁꯤꯡ ꯆꯦꯛꯁꯤꯟꯅ ꯂꯩꯅꯔꯤ ꯍꯥꯏꯔꯤ꯫